And now it is our privilege and honor to invite our chief guest, Shri Thangjam Arunkumar, Honorable MLA 15 Wangkai AC, to share his thoughts and encouragement with us. Good afternoon, everyone. Laibaki irang laibadagi chahi ani lepuraba matung ngasi amuk Ishwarna Thaujang bibadagi taramari suba Jadonang Memorial Football Tournament 2025 sinba ngamme aduga ngasi chathagadriba tournament asi tek takaidana aduga yamna mapung phaba yamna mahi yanba adugumba tournament ama hoinaba ahan mamaktada ishorgi mafamda aina thaunijari amasung mai pakpa tournament ama hoin bisnu haiba wafam asi ahan bo oina thamjari loina nangasi taramari suba Jadonang Memorial Football Tournament 2025 haudokpagi thoramda ngasigi chief host oina lengsan biriba Shri Ningang Ngangmai is retired Honorable Chairman Hilera Committee and MLA 50 Nungba SC Han Mamaktada Ikai Kumno Uchari Loinana Ngasigi Function President Oina Lengsan Biriba Mingoina Panjarabada Shri G. Aguilung President Tailoring Football Association Ikai Kumno Uchari Loinana Guest of Honor in the Lengsan Biriba Srimati Hana Kamai ISDC Thobal District Srimati Pujaya Langbam ISDC Bishnupur District Dr. Mayang Mambeto Singh MCS Director Yas Manipur Amadi Angam Kamai IPS IGP Amasi Vice President Rajun Golmai Ikai Kumnuchari Duga Maruina Mang the Lengsan Biriba Jadonang Football Association gi official sings amasung maruina andaki tournament nasida participate tobiriba participating teams kodimak amasung players sing official sings aduga ngasigi thoram masibu coverage pibiriba media gi chilnau sing aduga tongan ba jaga dagi lengbi raktuna ngasigi sigumba football tournament nasibu haudok pada saruk yabiriba khwai punamak ai kai kumnu uchari Jadonang Memorial Football Tournament ekoina football tournament ama oina uba yade masi da adugumki achouba message piba adugumba tournament ama ni aina naujei maramdi adungai aikoi bulung chingbira bai ko gidamakta natraga majati gidamakta magi phuruk gidamakta adugumba thawai katkraba magi phuruk gidamakta hanmalaitana British ke maikeida British ke mayokta lantheng naram labadugumba aipo Jadonang gimingda tawba adugumba aipo Jadonang na khanjaram magi wakhal londuda ngasi ke tournament nasi pangthokpani aduna ngasi ke tournament nasi aduki matik yamna meaningful oiba adugumba tournament amani masi ke tournament nasi na piriba message ti football khatang promote tawna banate adungai gi youth maroina aipo Jadonang na khanjaramba mareba pu nungsijaramba mareba ke damta kathoklamba mareba ke damakta ning dam phanaba honaramba adumagi wakhal londo chenanaba ngasi haugal gleba youth singda pinanaba madugi message to phangnanaba adugumba pangthokpa tournament amani aina laujai aduna ngasi sanabigi doriba youth singnasu masige wakhal lonsida unity aikogi marakta amaga support tominaba amasung yamna discipline leiba mawongda sanabinaba aigi maiki degi soi appeal taujari aduga yam maruina football haiba masana sidi hojik international gi khwaidagi maruina popular oiba duma game amani masigi masana si sanadaba aduma country amata leite India dasu yam kanna football gi promotion chalai aduga koi maruina Manipur football gi lamda aduge matik yamna maming leiba adugumba state amani India ge oina su masidagi adugumba national level da akoi player mayam ama puthokna
पुथोखरबा अमसुंग ngasisu putoktuna lagliba dugumba lamdam amani football adugi matik popular roi manipur gi sanaroi kaya ngasi gi india gi team da yauri india gi international team da ama koi manipuri macha mayam ama yauri nupi gi team da su manipuri macha mayam yauri aduna football haibasidi aikoi lamdam siga yamna chanaba adu masana ma hoi adu masi sanaba kanda aikoina yam ambition namaga yamna wakhalon namaga professional line chatlaga chatnaba lambi da sanage haribasu football hariba masana si sanaba yarba du game amani masi adugi matik yamna popular oiba game amani masina aikoi gi angang singda yamna chanaba du makoi angang sing si masage su talent leiba angang sing oibanina leibiriba club sing natra leibiriba organization singna makoi bu kharamak promote toba kanda hekta aikoi mai pakpangami aduna yam fazana sigumba tournament ama sinbidana khotpidana angang sing talent leiba angang sing han tobidana masidage apaba players sing putopidana amasung maikoida phajaba adugumba haipo jadong nam pibim message to pira kanda mama leba pusu nungsijaba marin jensul henba adugi mathakta amaga amagi marakta unity su leinaba hona biba aduga mareba kidamtu su kathok pangamba aduga football ge spirit ta sana khona bagi spirit ta discipline leina sanaba sanaroi ama hoina ba masa mu phaba aduga phaba citizen ama hoina ba aduguma message piba tournament amani aduna ina ngasigi haurakliba youth sing da maruina ngasigi participating team sing da ina hain jai ning ba se kai noina pijaning ma message harigadi adungai ki youth ekoina kanano haina khanba kanda khoi ge dumba haipo Jadonang matam youth ma ge telba punsi da chahi 13 ki punsi ajida mana kathuamba mana torumba mayam do ekoina ngasi ningsing akanda magumba dugumba yamna thongna phaba mareba punsiba maramda munsijaba magi furu punungsijaba ekoigi marakta amaga magi marakta unity leina ba hona jaramba adu mamagi wakhal londo ekoina ngasi tammaga ngasi ge football ge field jida adugumba gi unity gi adugumba gi marinjen leibagi adugumi thongna do ekoi uthoksi aiba message amasu epijari adugi mathakta ngasi Jadonang Football Association na pangthok iba loriba tawdang asi soigi maiki dagi ayam appreciate tawjai sumna pangthok riba tournament asi da Jadonang Football Association loriba tawdang asi duki matik chawi ai maiki dagi su ai duki matik ai appreciate tawi ai maiki dagi su best wishes pijari aduga yamna nungai ga do football match ngaktani endagi tournament si aikoi angang sing si yamna talent leibna tongan ba adugumba yamna nungai ba football match ngaktani ngasi sanaga doriba opening match guiding jam GYA amasung ragailong 11 hariba team mani sisu adum mamangi adugumba defending champion oigeba aduga champion oigeba adum team ngaktani team mani si amana ngasi gi ji boss oibiriba ai now dibugi team daga jaga dagini aduga ngasi gi amasum lakanda right side ta leiribsina ai gi kendra gi ragailong team ni ado team mani si am pajana sanani ai gi side gi ai team mani da su ai best wishes pijari adobo ai gi aduna kitang de sanaba isadi ai gi duna kitang kahan ningba khonan ningba de dum phawg da badi na te dum phawg gi wakhal lon so dum leini aduna khoi adobo sanaba gi spirit da ai ani team mani makta ai gi side gi as a chief guest oina ai best wishes pijari aduga remaining ngasi mak tournament sida sanadurga su tournament sida participate tawbi ba team khudi makta ai gi side gi ai best wishes pijari aikoi ma'am punna sigumba phajaraba tournament si aikoi punna ishorgi mafam da khoi namaga mai pangna bahona ministry aduga aigi site gi ngasi laijariba mayam punna makta ai best wishes pijari long live Jadonang Football Association long live Jadonang thank you so much